ꯇꯣꯉꯥꯟꯕ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯗ ꯕꯣꯔꯣ ꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯃꯩꯇꯩꯁꯤꯡ ꯂꯧꯊꯣꯛꯄꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯑꯄꯤꯛꯄ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯄꯤꯔꯛꯎ, ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣ ꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯅ ꯂꯩꯉꯥꯛꯇ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯊꯥꯗꯣꯔꯛꯄ ꯚꯤꯗꯤꯑꯣ ꯔꯤꯂꯤꯖ ꯑꯃꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯛꯇꯕꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯄꯨꯊꯣꯛꯄꯤꯌꯨ, ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯩꯉꯥꯛꯅ ꯀꯟꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯌꯥꯎꯅ ꯃꯥꯡꯈꯤꯕ ꯃꯤꯑꯣꯏ 6 ꯀꯟꯅꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 19ꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯕꯣꯔꯣ ꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯈꯨꯠ ꯍꯟꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯥꯠꯂꯝꯕ ꯃꯩꯇꯩ ꯃꯤꯆꯝ 2ꯒꯤ ꯍꯛꯆꯥꯡ ꯑꯁꯥꯝꯒꯤ ꯁꯤꯜꯆꯔꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ YS ꯃꯩꯇꯩ ꯍꯥꯏꯅ ꯂꯩꯔꯕ ꯑꯦꯀꯥꯎꯟꯠ ꯑꯗꯨꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯈꯛ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯂꯥꯜꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯃꯐꯝꯁꯤꯡꯗ ꯏꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯖꯥꯔ ꯔꯤꯐꯤꯜ ꯇꯧꯕ ꯂꯥꯛꯄꯤꯌꯨ, ꯂꯨꯄꯥ ꯑꯃꯐꯥꯎ ꯂꯧꯖꯔꯣꯏ, ꯄꯨꯅꯤꯡꯕ ꯖꯥꯔ ꯄꯨꯕꯤꯔꯛꯎ, ꯁꯂꯥꯏ ꯋꯥꯇꯔ ꯁꯥꯔꯚꯤꯁ, ꯏꯔꯣꯝ ꯃꯩꯖ꯭ꯔꯥꯎ ꯍꯥꯏꯅ ꯐꯣꯟ ꯅꯝꯕꯔꯒ ꯂꯣꯏꯅꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯗꯤ 8787599914꯫ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ, 8787599914꯫ ꯀꯅꯥꯒꯨꯝꯕꯅ ꯏꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯍꯥꯏꯔꯤꯕ ꯁꯂꯥꯏ ꯋꯥꯇꯔ ꯁꯥꯔꯚꯤꯁ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯂꯧꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯣꯁꯠ ꯑꯃꯗ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯒꯨꯖꯝꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯃꯨꯛ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯃꯩꯇꯩ ꯑꯣꯏꯔꯣ, ꯀꯨꯀꯤ ꯑꯣꯏꯔꯣ, ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯨꯄꯤ ꯑꯉꯥꯡ ꯃꯆꯥ ꯑꯍꯜ ꯍꯥꯠꯄꯁꯤꯡ ꯂꯣꯏꯅ ꯁꯤꯔꯣ, ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯗ ꯈꯨꯠ ꯊꯥꯒꯗꯣꯏꯁꯤ? ꯂꯥꯟꯐꯝꯗ ꯅꯤꯄꯥ ꯃꯁꯦꯜ ꯂꯝꯕꯥ ꯇꯧꯅꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯨꯠ ꯊꯥꯕ ꯍꯥꯠꯄꯁꯤꯗꯤ ꯁꯨꯛꯌꯥ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯏ ꯄꯥꯎ ꯑꯃꯗ ꯅꯥꯒꯥ CSOꯁꯤꯡꯅ ꯇꯣꯉꯥꯟꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯗꯨꯅ ꯂꯩꯉꯥꯛꯇ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯝ ꯊꯥꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯏꯉꯪꯄꯣꯛꯄꯤꯗ ꯊꯥ ꯑꯁꯤꯒꯤ 19ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯧꯕꯨꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯑꯃ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯇꯥꯡꯈꯨꯜ ꯅꯥꯒꯥ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃꯅ ꯇꯣꯉꯥꯟꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯗꯨꯅ ꯂꯩꯉꯥꯛꯇ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤꯕꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯃꯇꯝ ꯊꯥꯈ꯭ꯔꯦ꯫ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯐꯨꯠ ꯍꯤꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ TNFOꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯇꯥꯡꯈꯨꯜ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯅ ꯊꯥ ꯑꯁꯤꯒꯤ 19ꯗ ꯌꯥꯏꯉꯪꯄꯣꯛꯄꯤꯒꯤ ꯁꯥꯟꯇꯤ ꯈꯣꯡꯕꯥꯜ ꯑꯃꯁꯨꯡ ꯇꯨꯏꯆꯤꯟ 2ꯒꯤ ꯃꯔꯛꯇ ꯅ꯭ꯌꯨ ꯀꯥꯅꯥ ꯚꯤꯂꯦꯖꯇꯒꯤ ꯀꯥꯟꯁꯣꯛ ꯍꯣꯔꯥꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯤꯑꯣꯏ 10ꯒ ꯂꯣꯏꯅꯅ ꯂꯧ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ, ꯄꯥꯡꯗꯕ ꯑꯃꯗꯤ ꯅꯥꯒꯥ ꯃꯤꯆꯝꯁꯤꯡꯕꯨ ꯑꯇꯝꯅꯅ ꯍꯥꯠꯅꯕ ꯊꯧꯔꯥꯡꯅꯤ ꯍꯥꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯅꯥꯒꯥ ꯇꯥꯕꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯗꯨ ꯂꯧꯕꯨꯛ ꯑꯗꯨꯒ ꯅꯛꯅꯅ ꯂꯩꯕ ꯆꯤꯡꯊꯛꯇ ꯂꯩꯕ ꯀꯨꯀꯤ ꯕꯪꯀꯔꯗꯒꯤ ꯑꯣꯏꯕꯅ ꯂꯧꯃꯤ ꯃꯤꯆꯝꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯑꯗꯨꯒꯤ ꯗꯥꯏꯇ ꯀꯨꯀꯤꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯕꯒ ꯂꯣꯏꯅꯅ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯅꯛꯄꯗ ꯂꯩꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯈꯤꯕ ꯑꯁꯤꯃꯛ ꯁ꯭ꯇꯦꯠ ꯁꯦꯟꯇꯔ ꯑꯥꯔꯝ ꯐꯣꯔꯁꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯂꯨꯝꯅ ꯂꯧꯗꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯨꯗꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯂꯧꯊꯣꯛꯅꯕꯁꯨ ꯋꯥꯔꯦꯞ ꯂꯧꯈꯤ ꯍꯥꯏꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯗꯥꯏꯇ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯨꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯈꯨꯗꯛꯇ ꯐꯥꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯅꯥꯒꯥ ꯂꯧꯃꯤꯁꯤꯡꯗ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕꯗ ꯑꯁꯣꯏ ꯉꯥꯝ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯒꯗꯕꯅꯤ ꯑꯃꯗꯤ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤꯕ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯇꯥꯡꯈꯨꯜ CSOꯁꯤꯡꯒꯤ ꯃꯤꯐꯝꯅ ꯂꯧꯈꯤꯕ ꯃꯊꯛꯀꯤ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯣꯔꯛꯄ ꯑꯐ-ꯐꯠꯇꯒꯤ ꯗꯥꯏꯇ ꯂꯩꯉꯥꯛꯅ ꯄꯨꯕ ꯍꯥꯏꯅꯁꯨ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯁꯦꯅꯥꯄꯇꯤꯗ ꯂꯣꯀꯦꯜ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯈꯛꯇꯃꯛ ꯊꯝꯒꯗꯕꯅꯤ SDSA꯫ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯌꯥꯝꯅ ꯅꯟ ꯅꯥꯒꯥ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯠꯇ ꯊꯥꯖꯕ ꯂꯩꯔꯛꯇ꯭ꯔꯕꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯟ ꯅꯥꯒꯥ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤ ꯃꯍꯨꯠ ꯂꯣꯀꯦꯜ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ SDSAꯅ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯇꯛꯁꯤꯜꯂꯛꯂꯤ꯫ SDSAꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯌꯥꯝꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯃꯊꯧ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯅꯟ ꯅꯥꯒꯥ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ꯫
Maram asina district asida local police officer khaktama mathau tawhanbiu haina home department ki puning singsilagle hauzik district asida mathau tawriba Naga police officer sing Purul police station gi Jirian Mangnolak Tungjai police station gi Johnson Sontak Phaibung police station gi Luminthang Wi-Fi Senapati police station gi Nehoglin Kipgen Jukon police station gi Lalul S Gangte Senapati headquarter gi SDPO B Lunthang Wi-Fi amasung additional SP Law and Order Thangkho Chon Haukip hairibasing asi athu matamda transport tawraga local police officer oina thambiu haire atopa post amada B yumnam haina leriba account aduna thagalapa post amakak share tawjage hauzik laibak sigi luraba tanfam sida karisu pangbadi ngamjade adubu aina tamjaruba ihai kharadang oirasu oja ama oina aikoi tungi yumbi ohegodoriba mahiroi singda help tawjaringduna free revision course asi tawjage khanjabani aigi tuition center sidi mafamsu yam chaujade mahiroi kun khak tawjagani lakadoriba bosem exam 2025 ki oina relief camp ta leiriba arapadi lakpa mahiroi singna yaubiyu leiba ki charangnaba araba asukwaraba matam sida oja ama oina mahiroi singda angamba pangjage khanjabani hauzik aikoi gi phibam yamna lure mahiroi khudimak masa faba losing leiba maru changba oidaba yade bosem exam thagadaba relief camp ki angang sing khangba leiragadi share tawbiyu aigi tutorial center asi experience faculties amadi ai isamak yauna takjagani haina mahana share tawragli haiba tuition center asigi location na singba adaidi akupa warol sing amta haplamde adubu khangbining lairagadi B yumnam haina leiriba Facebook account asida contact tawsan biduna mahakna piriba kanaba asi lawbiu haijari atopa post amada kiyam bakhuman haina leiriba account adun thaglapa post amakak share tawjage jirigi AT kari tawraga leirige fakhiba nupi taruktu kanba ngamlaroidra jiri kaithel da double barrel pairaga afau saba khaktaro ngamise haina mahakna penda wafam thamlagli atopa pau amada Iraq laingakna marriage law semdok sadoktuna chahi mapan khakta ngairibi nupi macha phawba luhongba yahangadawri Iraq laingakna laibak asigi marriage law semdok sadoktuna nupa singna chahi mapan khakta ngairibi nupi macha sing luhongduna lawba yahangadawri haina agency gi pau amana fondrogle Iraq laingakna semdok sadonaba thorang tawri haiba marriage law asida laibak asigi nupi singna mapuroiba khainaba yadaba child custody amasung lamtu makhoigi mingda onsinba yadaba law sing hapsilakpa yai haina panare Iraq laingakna marriage law semdoknaba anoba bill pass tawraklabadi bill asina Iraqi citizen singi imung manungi oiba wafamda lining laisonga mari lainaba authority sing natraga civil judiciary da wire chathaba yahalakpa yai haire Sia party na luchingba Iraqi conservative oiba coalition laingak asina laibak asigi marriage law semdok sadoknaba thorang tawraglibasi Iraqi nupi oibi singna lamchat phajadaba amasung Iraqi khunaina yadaba mari thamhandanabani haire UNICEF na fongdorakpadagi matung ina hauzik Iraqta child marriage sang asi asuki matik wangi Iraqta leiriba chahi 19 makhagi nupi macha sing sada 19 di chahi 19 sudringaida luhong thokpire karigumba Iraq laingakna marriage law semdok sadoktrabadi child marriage ki sang asi hengalakhi gani haire masigi matangda malemgi human rights activists amadi expert group singna pendaba phongdorpaga loinana child marriage semdok sadokpana Iraqta leiriba nupi oiba singi hak muthat khiduna lining laisona hena mityeng changba amasung miyoibagi hak khongawnaba leibak oiraklagani haire masigidi matang sida video si losinjarage channel si punungsibiduna subscribe tawsanbiu haijari thank you